Honglakliba Geo-Politics Yengduna Manipuri Miyoising Punsinduna Matam Thengnagani haibadu Thengnaba Matam Oire haina UCM gi President DHIREN na phongdokre wafamasi ngasi United Committee Manipur UCM gi chahi kunmanga mapung farakpagi chahi ama chupna chatharakpa Silver Jubilee Celebration gi manung channa Tripura gi konung Agartala da leiba Shahid Bhagat Singh Youth Hostel da pangthokhiba Manipuri National Diaspora Meet 2026 ki thoramda phongdokhibani North East State Singh Manipur Assam Arunachal Pradesh Mizoram Meghalaya amadi Tripura dagi lakpa tongan ba Manipuri diaspora kayana sarukya kiba thoram aduda UCM gi President DHIREN na thoram apu amadi Manipuri Language Advisory Board ki member oibada natana MLC PCC Assam gi President oiriba Dr. KN Chan na moderator oina sarukya ki Manipuri Council Tripura MCT amadi Tripura Manipuri Student Youth Coordination Committee TM Saikona host oiduna pangthokiba thoramaduga mari lenana DHIREN na hai haukiba chahi Englishing ani kun mangagi July 3 dagi haudokiba Silver Jubilee Celebration gi manung channa tungan ba thoram kaya pangthoktuna lakli masigi manung channa North East State sing da leiriba maru oina Manipuri sing na makoi na leiriba mafamaduda ramba punsi mahingda leiri amadi pau fauna bawat liba asi kokhanduna kudong thiba kudingmak amato oina thengna minaba tangai fade khanduna ngasigi mifamasi pangthokpani hauzik Manipura si awaba laibak thiba fiba mamada leiri adubu matam pumbada Manipuri singna mikha thana hingba haiba si amata hainarakte tokhai na laikrabasu Manipuri khudingmakna masak thokna khudingmak thengnaduna lakli mafam gi punsi mahing khena ba leiriba asisu fagarhanba mathautai adubu leiriba state mafam adugi politics economy amadi social status ka akaiba piroidabani matawkaramna mafam aduda thengnariba kudong chadaba du amato oina thodang lawminaduna laiminariba upakanglu furup singdagi tadana hingnaba hotnabada Manipur leiriba aikhoina sumateng pangfam thoi aikhoi khudingmakna mateng pangnaduna amadi chapchaba thodang lauduna leiriba mafam aduda Manipuri amo oina masak thokna hingnaba hotnasi toinana aikhoi gi saktaknaba mafam mamam kannabasu hotnasi masi pumnamak aikhoi khudingmakna mateng pangnaraba matamda oithokani pakna makha tana hai maitaina achauba thodang lauduna chahi lising kaya ngaktuna lakpa asida ngasidi ahongma kaya laktuna tongan ba furup kanglup singna magi thabak chathanarakli matang asida ahongba kaya asi yengduna maitai singnasu honglakliba Geo-Politics asi khanaduna Manipuri khudingmak punsinduna kari thodang laugani haibadu khanaba matam oire awa ana khudingmak tathok tasen tawduna aikhoi amata oina punna mayok minasi hairaduna ngasi maksu Manipur da tangdulai tadana leirakliba chairak asida masi khudingmak thoknaba sem sariba sing adudadi mai pakpo ama oina khalamgani adubu laiminariba kanglu furup singi marakta khana chainaba toina thoklakpa haiba asi Manglom da changsin ba kunaya magi machat nati hainasu DHIREN na phongdokhi ngasigi thoramaduda tongan ba state singdagi lakiba Manipuri diaspora sing amadi resource person singna mihut khanba Manipuri Autonomous Council lehenba akhanaba scheme haudokpa Manipur gi maru oiba kumhai harau sing suti lauthokpa Manipuri mayek ningthina chatna hanba yauna makoina thengnariba political amadi socio economic issue kaya gi matangda hananaina ki bagaloinana warep kaya su lauki Kimri maikai dagi dia na thamjani gi si aikoi haujikti aikoi tagum na leiba yadaba fibam ama khakta lahe maramdi kaino haikanda leiminariba furup kanglup singsida haujiksi aikoi meiteina aikoi gi guardian lo lawraga thabak Manipur haiba si ngaaga sahi lising ani hena aikoi gi ihasi udaraga lakpodu ngasidi masi hongaiba politiki ki oiba iho laiba masigi junction sida aikoi community singsi magi interest thabak tongnarakpa ethnic line da sagandarakpa punamak singsi aikoi ngasidi tagum na thadokpa yaraktamni na aikoi punna aikoi karamna mayok nagadagi amsung karamna thengnagadagi habise aikoi laiminariba furupcha sing ngasidi Manipur da laiminariba kanglup kunthraga mari mangagi laiminariba furup singsi hana laiminarambadudagi huji khongaiba situation sida aikoi maitai singna Manipuri singi oiba apunba unity ma sagana bolapota Manipuri nation ma sagana ropota hana lawramiba thongai dagi haujik na karamba mongda kare henkana longdaba yadaba hongaiba prithvi khongja singse koi ura kanda thabak tawdaba yadaba India gi leiriba hujiki Geo-Politics ki hongaiba yawol sida aikoi se punna awang pokta leiminariba Kundaminariba Manipuri singsi amaga tasin khumjin minabagi tangai fadabadu leibadu ujabadagi ekoi Silver Jubilee gi sahi ama thathagadoi basumba thorom masiga maririna nongma torsu masi koigi leiriba diaspora singsi kai koi phaminarakanda khanaminarakanda masidagi lamdudagi oiriba fibam singdu khangminarakanda ekoi makha tana karigumba khara
leibaksigidamok Manipuri khunaigidamak pudhaba yabada United Committee Manipurna lawjaba yaba thodang kharadu lawjenabagi tanjadu lawjege na khalakanda ngasigi sumba aikoigi diaspora midasi aikoi sinjabani aduna lakpiriba state ki lakpiriba silnaw pang namagna aikoi masi yam hena atu atu na togibagi kitang mapung phaba phada leram diai pen pen adubu punamak singsi aikoi leipaki issue singsi dai koi kok sungsi narakanda ngasi dagi de koi lairiba state khudingmaki laiminariba group koi silnaw sumasa masi amaga tuina communication gap laitana koi awa anada share tominarakanda parent state ta top issue top state sing the top Manipuri sing the lairiba thengnariba koi mayam singa se koi punna mayok yanamnagi tanja du lominasi aduna ina loshinjarakoda koi hojik Imalibang Manipur da hujik su aduma ngasi su koi mai sai tongan ba hujik litan da tangkul chinau singa kuki singa gi marakta tongan ba kai gumi issue khara dagi tholak crisis aduna maram akan da hujik si amna fibam sada ba phiyong gi mase koi thoi bi issue se koi da nungai ningai roi ba harau ningai ro pota mata natte masi kanagumba kharana masigumba thoknaba design toribo kangu singdugi wakhalondadi madu makoi mai paena khalamba yai adubu furup leiminari wa furup kangu maselgi marakta sigumba crisis se toina tholak paibase ei khunai si manglomda jengchen bagi kudam mamannate maduna masi punna moksing se koi punna koi khangminara kandai koi thengnaminara ba sem samina se wapam ji thamjara kandai tangsi ta tensi